ꯆꯥꯏꯊꯣꯛꯀꯦ ꯇꯧꯔꯤꯕ ꯋꯥꯈꯜꯗꯨ ꯆꯥꯏꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯂꯤꯌꯥ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯪꯗ ꯃꯥꯒꯤ ꯊꯕꯛꯇ ꯂꯨꯞꯁꯤꯜꯂꯤ꯫ ꯑꯃꯨꯛ ꯍꯦꯟꯖꯤꯟꯅ ꯑꯣꯚꯔꯋꯔꯛ ꯇꯧꯕꯒꯤ ꯕꯣꯕꯣꯅ ꯆꯩꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯤꯌꯥ ꯀꯅꯥꯝꯇꯒꯤ ꯋꯥ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯋꯥꯗꯤ ꯇꯥꯕꯤꯗ꯭ꯔꯒ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯋꯥꯗꯤ ꯇꯥꯔꯨꯅꯤ ꯍꯥꯏꯗꯨꯅ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯂꯝꯍꯦꯟꯕꯤꯗꯣ꯫ ꯕ꯭ꯔꯦꯛ ꯃꯇꯝꯗꯅꯤ ꯈꯥꯒꯦꯝꯕꯒꯤ ꯀꯣꯜ ꯂꯥꯛꯂꯤꯕꯗꯨ ꯄꯥꯏꯈꯠꯇꯦ꯫ ꯋꯥꯔꯧꯔꯤ, ꯃꯈꯣꯏ ꯂꯣꯏꯅꯃꯛꯇ ꯃꯍꯥꯛ ꯋꯥꯔꯧꯔꯤ꯫ ꯗ꯭ꯔꯦꯁꯤꯡ ꯔꯨꯝꯗꯨꯗ ꯏꯁꯤꯡ ꯈꯔ ꯊꯛꯂꯒ ꯂꯩ, ꯆꯥꯕ ꯊꯛꯄꯁꯨ ꯃꯊꯣꯡ ꯈꯪꯗ꯭ꯔꯕꯅꯤ꯫ ꯉꯥꯡꯅꯕ ꯌꯥꯗꯕꯒ ꯃꯈꯣꯏꯁꯨ ꯂꯤꯌꯥ ꯁꯦꯟꯅꯕꯗ ꯋꯥꯔꯕꯅꯤ꯫ ꯊꯣꯡ ꯊꯤꯜꯂꯛꯄꯗ ꯂꯤꯌꯥ ꯍꯥꯡꯗꯣꯛꯂꯨꯏ꯫ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯃ ꯊꯣꯡꯖꯤꯟꯗ ꯕꯣꯛꯁ ꯑꯃ ꯄꯥꯏꯗꯨꯅ ꯂꯦꯞꯄꯝꯃꯤ꯫ ꯑꯃꯨꯕ ꯖꯦꯀꯦꯠ, ꯑꯃꯨꯕ ꯈꯣꯡꯒ꯭ꯔꯥꯎ, ꯑꯃꯨꯕ ꯕꯨꯠꯁ, ꯑꯗꯨꯒ ꯑꯃꯨꯕ ꯍꯦꯜꯃꯦꯠ ꯑꯃꯁꯨ ꯎꯞꯄꯤ꯫ ꯃꯃꯥꯏꯗꯨꯁꯨ ꯍꯦꯜꯃꯦꯠ ꯎꯞꯄꯅ ꯃꯁꯛꯇꯨꯁꯨ ꯎꯔꯝꯗꯦ꯫ ꯃꯇꯧꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯂꯤꯌꯥ ꯇꯨꯡ ꯈꯖꯤꯛ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯄꯤ꯫ ꯀꯔꯤꯅꯣ, ꯗ꯭ꯔꯦꯁꯤꯡ ꯔꯨꯝ ꯐꯥꯎꯕ ꯗꯦꯂꯤꯚꯔꯤ ꯅꯨꯄꯥꯁꯤꯕꯨ ꯀꯅꯥꯅ ꯊꯥꯖꯤꯜꯂꯛꯏꯅꯣ ꯇꯧꯏꯁꯤꯕꯣ? ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯁꯦ ꯅꯦꯒ꯭ꯂꯦꯛ ꯌꯥꯝ ꯆꯥꯏ꯫ ꯗꯥ ꯕꯣꯕꯣꯗꯨꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯁꯥꯎꯔꯞ ꯇꯧꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯤꯌꯥꯗꯨ ꯂꯩ꯫ ꯗꯦꯂꯤꯚꯔꯤ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯇꯕꯗꯨꯗ ꯅꯨꯄꯥꯗꯨ ꯂꯤꯌꯥꯒꯤ ꯃꯃꯥꯡꯗ ꯕꯣꯛꯁꯇꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯄꯤꯁꯤꯜꯂꯛꯏ꯫ ꯌꯨꯅꯤꯀꯣꯔꯟ ꯕꯦꯀꯔꯤ꯫ ꯔꯨꯕꯤꯅ ꯊꯥꯔꯛꯄꯣꯏꯔꯦ꯫ ꯌꯥꯔꯦ ꯂꯧꯍꯧꯔꯒꯦ꯫ ꯊꯦꯡꯛ ꯌꯨ꯫ ꯅꯣꯛꯃꯤ ꯕꯣꯛꯁꯇꯨ ꯅꯨꯄꯥꯗꯨꯗꯒꯤ ꯂꯧꯁꯤꯜꯂꯤ꯫ ꯂꯤꯌꯥ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯇꯧꯕꯗꯨ ꯅꯨꯄꯥꯗꯨꯅ ꯂꯤꯌꯥꯒꯤ ꯈꯨꯗꯥꯡꯗ ꯇꯥꯞ ꯄꯥꯏꯔꯛꯈꯤꯕꯅꯤ꯫ ꯀꯟꯅ ꯄꯥꯏꯕ ꯅꯠꯇꯦ, ꯁꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯀꯣꯝꯂꯤ ꯄꯥꯏꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯌꯥꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯠꯂꯤ꯫ ꯄꯥꯈꯠꯅ ꯃꯤ ꯇꯥꯅꯕ ꯂꯥꯎꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯦꯛ ꯀꯥꯊꯣꯔꯛꯄꯗꯅꯤ ꯍꯦꯜꯃꯦꯠꯀꯤ ꯚꯥꯏꯖꯔ ꯒ꯭ꯂꯥꯁꯇꯨ ꯐꯠ ꯆꯤꯡꯈꯠꯂꯛꯄ꯫ ꯄꯤꯁꯨꯝ, ꯃꯥꯒꯤ ꯃꯨꯔꯕ ꯄꯤꯁꯨꯝ ꯑꯅꯤꯗꯣ, ꯄꯤꯁꯨꯝꯗꯨꯗ ꯇꯥꯔꯤꯕ ꯗꯥꯛ, ꯃꯥꯕꯨ ꯅꯨꯡꯄꯥꯟ ꯐꯥꯎꯅ ꯍꯨꯠꯇꯨꯅ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡ꯫ ꯌꯥꯏꯆꯦꯟꯕꯅꯤ, ꯃꯁꯛ ꯂꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯦ ꯍꯥꯏꯕꯗꯣ ꯐꯖꯅ ꯆꯥꯎ, ꯅꯥꯍꯟꯒꯅꯨ꯫ ꯔꯨꯕꯤꯗꯒꯤ ꯂꯧꯔꯛꯄ ꯀꯦꯛꯅꯤ, ꯍꯥꯎꯅ ꯆꯥꯊꯣꯛ꯫ ꯈꯣꯟꯖꯦꯜ, ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯂꯤꯌꯥꯒꯤ ꯊꯃꯣꯏꯗ ꯊꯤꯜꯂꯤꯕ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯃꯆꯤꯟ ꯇꯨꯝꯕ ꯈꯨꯠꯂꯥꯏ꯫ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯕ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯥꯕꯨ ꯊꯣꯛꯍꯜꯂꯤꯕ꯫ ꯀꯩꯒꯤ ꯋꯥꯕꯤꯔꯤꯅꯣ? ꯋꯥꯕꯤꯒꯅꯨ꯫ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯗꯅ? ꯅꯈꯣꯏ ꯀꯝꯄꯅꯤ ꯁꯦꯜ ꯌꯥꯝ ꯇꯥꯟꯕ ꯉꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯒꯤ ꯏꯊꯧꯗꯤ꯫ ꯄꯥꯈꯠꯀꯅꯨ, ꯀꯝꯄꯅꯤꯗ ꯀꯩꯁꯨ ꯕꯦꯡꯀ꯭ꯔꯞ ꯑꯣꯏꯍꯜꯂꯣꯏ꯫ ꯃꯊꯣꯡ ꯈꯪꯗꯕ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯂꯤꯌꯥ ꯁꯥꯎꯅ ꯀꯥꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯌꯥꯏꯆꯦꯟꯕ ꯃꯆꯤ ꯂꯦꯡꯗꯗꯨꯃꯛ ꯂꯦꯞꯂꯤ꯫ ꯋꯥꯔꯧꯔꯤ, ꯉꯁꯤꯁꯨ ꯂꯤꯌꯥ ꯋꯥꯔꯧꯔꯤ꯫ ꯁꯥꯎꯔꯤ, ꯉꯁꯤꯁꯨ ꯂꯤꯌꯥ ꯁꯥꯎꯕ ꯐꯠꯇ꯭ꯔꯦ꯫ ꯃꯁꯤꯃꯛ ꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄꯗꯁꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯔꯨꯕꯤꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯊꯣꯡꯖꯤꯟꯗ ꯌꯥꯏꯆꯦꯟꯕ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯕꯗ ꯕꯦꯀꯔꯤꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟꯠꯇꯨ ꯊꯑꯣꯏꯅ ꯂꯦꯞꯍꯟꯗꯨꯅ ꯃꯥꯕꯨ ꯕꯦꯀꯔꯤ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯗꯕꯅꯤ꯫ ꯃꯗꯨ ꯐꯅ ꯇꯧꯔꯕꯁꯨ ꯌꯥꯏꯆꯦꯟꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯔꯨꯕꯤꯒꯤ ꯕꯦꯀꯔꯤꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯕꯗꯗꯤ ꯔꯨꯕꯤꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯂꯤꯌꯥꯒꯤ ꯈꯜꯂꯒ ꯀꯦꯛꯇꯨ ꯌꯥꯏꯆꯦꯟꯕꯗ ꯄꯤꯔꯛꯈꯤꯕꯅꯤ꯫ ꯑꯁꯨꯛ ꯄꯥꯡꯒꯜ ꯊꯣꯛꯍꯟꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯞꯈ꯭ꯔꯕꯅꯤ ꯌꯥꯏꯆꯦꯟꯕꯁꯨ ꯃꯃꯥꯅ ꯍꯥꯏꯒꯨꯝ꯫ ꯊꯃꯣꯏ ꯃꯥꯒꯤ ꯑꯔꯥꯟꯕ ꯐꯤꯔꯦꯞꯇꯨꯗꯤ ꯂꯧꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯂꯤꯕ ꯊꯧꯔꯤꯗꯨꯒꯤ ꯃꯥꯏꯀꯩꯗ ꯇꯠꯈꯤꯅꯤ ꯄꯥꯈꯠꯆꯅ ꯏꯟꯅꯔꯤ ꯃꯥꯅ ꯄꯨꯔꯤꯕ ꯃꯐꯝꯗ꯫ ꯐꯥꯔꯁꯠ ꯁ꯭ꯇꯦꯞꯅꯤ ꯃꯁꯤꯅ꯫ ꯀꯨꯏꯅꯗꯒꯤ ꯎꯖꯅꯤꯡꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨ ꯎꯕ ꯐꯪꯂꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯏꯆꯦꯟꯕ ꯄꯦꯟꯊꯣꯛꯂꯦ꯫ ꯍꯦꯜꯃꯦꯠꯀꯤ ꯚꯥꯏꯖꯔ ꯒ꯭ꯂꯥꯁꯇꯨ ꯑꯃꯨꯛ ꯆꯤꯡꯊꯔꯒ ꯊꯣꯛꯂꯦ꯫ ꯕꯣꯕꯣ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯧꯔꯛꯏ ꯌꯥꯏꯆꯦꯟꯕꯗ, ꯕꯨꯡꯉꯣ ꯆꯠꯂꯒꯦꯔꯣ? ꯇꯥꯃꯣ, ꯆꯠꯂꯨꯈꯤꯒꯦ, ꯀꯦꯛꯇꯤ ꯂꯧꯍꯧꯔꯤ꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯥꯏꯔꯗꯨꯅ ꯌꯥꯏꯆꯦꯟꯕ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯕꯁꯨ ꯃꯅꯨꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯤ꯫ ꯁꯥꯎꯈꯤꯕ ꯂꯤꯌꯥꯒꯤ ꯃꯇꯧꯗꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯁꯨꯞꯅꯇꯒꯤ ꯂꯤꯌꯥꯕꯨ ꯎꯕ ꯐꯪꯖꯕ, ꯂꯤꯌꯥꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄ, ꯃꯥꯅ ꯄꯤꯕ ꯑꯆꯥꯄꯣꯠ ꯂꯧꯍꯧꯕ, ꯃꯁꯤ ꯈꯛꯇꯃꯛ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯀꯣꯛꯇ ꯍꯥꯞꯇꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯉꯁꯤꯗꯤ ꯁꯨꯇꯤꯡꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯔꯣꯏꯕ ꯅꯨꯃꯤꯠꯀꯤ ꯑꯐꯇꯔ ꯄꯥꯔꯇꯤꯗ ꯂꯤꯌꯥꯕꯨ ꯏꯟꯚꯥꯏꯠ ꯇꯧꯔꯛꯂꯤꯕꯗꯣ ꯃꯍꯥꯛ ꯆꯠꯂꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯂꯤꯌꯥ ꯑꯇꯣꯞꯄ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯄ꯭ꯂꯦꯟ ꯇꯦꯡꯛ ꯇꯣꯞꯁ, ꯕ꯭ꯂꯦꯛ ꯂꯦꯗꯔ ꯁ꯭ꯀꯔꯠ, ꯑꯗꯨꯒ ꯖꯤꯃꯤ ꯆꯨꯒꯤ ꯄꯜꯁ ꯚꯦꯜꯚꯦꯠ ꯍꯤꯜꯁ, ꯁꯝꯂꯥꯡꯗꯨꯅ ꯈꯣꯏꯔꯤ ꯇꯧꯍꯟꯗꯨꯅ ꯊꯥꯗꯣꯛꯏ꯫ ꯀꯣꯀꯣ ꯂꯣꯟꯆꯟ ꯕꯥꯔꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯤ ꯂꯤꯌꯥꯗꯣ꯫ ꯃꯊꯟꯇ ꯑꯆꯤꯛꯄꯗꯨꯗ ꯃꯅꯨꯡꯗ ꯐꯝꯂꯤ꯫ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯀꯨꯝ ꯌꯥꯏꯆꯦꯟꯕ ꯃꯐꯝꯗꯨꯗ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗ ꯑꯁꯥ ꯃꯆꯦꯠ ꯑꯃꯗꯤ ꯇꯧꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯖꯈꯤꯗꯦ꯫
ꯊꯥꯖꯕ ꯊꯝꯈꯤꯗꯦ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯁꯛꯇꯝ ꯎꯔꯒ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕ ꯃꯥꯒꯤ ꯊꯃꯣꯏ ꯂꯝ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯍꯟꯅꯤꯡꯕ ꯐꯥꯎꯈꯤꯗꯕꯅꯤ꯫ ꯀꯔꯤ ꯋꯥꯈꯜꯗꯒꯤꯅꯣ ꯉꯁꯤꯗꯤ ꯂꯤꯌꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯕꯥꯔꯇꯦꯟꯗꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯄꯤ꯫ ꯄꯔꯦꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯀ꯭ꯔꯦꯟꯕꯦꯔꯤ ꯁꯣꯠꯇꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯀꯨꯠ ꯌꯣꯠꯁꯤꯟꯈꯤꯕꯅꯤ꯫ ꯊꯛꯂꯤꯕ ꯁꯣꯠꯁꯇꯣ ꯃꯁꯤꯡ ꯀꯌꯥ ꯁꯨꯈ꯭ꯔꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯕꯥꯔꯇꯦꯟꯗꯔꯗꯨꯁꯨ ꯂꯤꯌꯥ ꯑꯣꯏꯔꯝꯕꯗꯨꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ꯫ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯌꯥꯝꯗꯣ ꯂꯤꯌꯥ ꯎꯕꯗ ꯆꯤꯕꯣꯟ ꯋꯥ ꯉꯥꯡꯅꯔꯦ, ꯑꯗꯨꯕꯨ ꯅꯥꯆꯨꯡꯂꯨꯗꯦ꯫ ꯗꯥꯟꯁ ꯐ꯭ꯂꯣꯔꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯃꯗꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨꯗꯤ ꯃꯐꯝꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯃꯠꯇ ꯃꯤꯠꯌꯦꯡ ꯇꯥꯈꯤꯗ꯭ꯔꯦ꯫ ꯃꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯃꯐꯝ ꯃꯨꯜꯂꯦ ꯍꯥꯏꯕꯒꯨꯝ ꯂꯤꯌꯥꯗ ꯁꯥꯎꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡꯗꯣ꯫ ꯗꯥꯟꯁ ꯐ꯭ꯂꯣꯔꯗꯨꯗ ꯁꯥꯊꯦꯛ ꯇꯝꯂꯤꯕ ꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯌꯥꯝ ꯄꯨꯂꯞ ꯀꯣꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯇꯥꯟꯖꯥꯕꯨ ꯐꯪꯂꯕꯗꯤ ꯇꯥꯟꯖꯥ ꯑꯃꯠꯇꯗꯤ ꯂꯧꯍꯧꯔꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯣ꯫ ꯑꯗꯨꯕꯨ ꯅꯤꯡꯂꯤꯕꯗꯨ ꯊꯨꯡꯈꯤꯗꯕꯅꯤ꯫ ꯊꯥꯡꯒꯠꯂꯛꯄ ꯃꯈꯨꯠꯇꯨ ꯊꯨꯗꯦꯛꯂꯒꯤ ꯃꯇꯥꯒꯨꯝ ꯃꯨꯛꯊꯠꯂꯒ ꯂꯩꯊꯦꯛꯈꯤꯕꯗꯣ꯫ ꯑꯌꯣ ꯁꯤꯔꯦ ꯈꯨꯠꯇꯦ ꯃꯤ ꯍꯥꯠꯂꯦ! ꯃ꯭ꯌꯨꯖꯤꯛ ꯃꯈꯣꯜꯗꯨꯒ ꯂꯣꯏꯅꯅ ꯂꯥꯎꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣꯝꯗ ꯃꯌꯥꯝꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯅꯔꯦ꯫ ꯌꯥꯏꯆꯦꯟꯕꯅꯤ꯫ ꯍꯥꯟꯅꯅ ꯂꯤꯌꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯕꯣꯗꯤꯒꯥꯔꯗ, ꯍꯧꯖꯤꯛꯅ ꯂꯤꯌꯥꯒꯤ ꯑꯟꯑꯣꯐꯤꯁꯤꯌꯦꯜ ꯕꯣꯗꯤꯒꯥꯔꯗ꯫ ꯂꯤꯌꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡ, ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯌꯥꯏꯆꯦꯟꯕ ꯂꯣꯏꯅꯃꯛ ꯈꯪꯏ꯫ ꯁ꯭ꯇꯣꯀꯤꯡ ꯅꯠꯇꯦ, ꯃꯥꯒꯤꯗꯃꯛ ꯋꯥꯖꯕꯅꯤ, ꯃꯥꯕꯨ ꯁꯦꯟꯅꯖꯕꯅꯤ꯫ ꯆꯨꯝꯅ ꯂꯦꯞꯄ ꯉꯝꯗ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯂꯦꯞꯂꯤꯕ ꯂꯤꯌꯥꯕꯨ ꯎꯔꯒ ꯌꯥꯏꯆꯦꯟꯕ ꯀꯩꯗꯧꯁꯤꯒꯦ ꯉꯥꯏꯍꯥꯛ ꯈꯟꯖꯅꯩ꯫ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯌꯦꯡꯂꯛꯂꯤꯕ ꯃꯤꯠꯌꯦꯡꯗꯨꯗ ꯌꯥꯏꯆꯦꯟꯕ ꯀꯨꯏꯅ ꯄꯟꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯂꯤꯌꯥꯕꯨ ꯐꯠ ꯄꯝꯈꯠꯂꯤ꯫ ꯊꯥꯡꯒꯠꯈꯤꯕꯅꯤ ꯂꯦꯡꯖꯨꯝꯗ꯫ ꯃꯁꯥ ꯃꯎ ꯐꯕ ꯌꯥꯏꯆꯦꯟꯕꯗꯗꯤ ꯂꯤꯌꯥꯒꯤ ꯋꯦꯠꯇꯨꯗꯤ ꯀꯩꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝꯗꯨ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯅꯍꯧꯕꯅꯤ꯫ ꯀꯣꯀꯣꯒꯤ ꯔꯨꯜ ꯑꯃ ꯂꯩꯕꯅ ꯀꯣꯀꯣꯒꯤ ꯃꯅꯨꯡꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯂꯤꯛ ꯑꯣꯏꯍꯜꯂꯣꯏ ꯍꯥꯏꯕ ꯌꯥꯏꯆꯦꯟꯕ ꯈꯪꯏ꯫ ꯑꯦꯔꯣꯄ꯭ꯂꯦꯟ ꯄꯥꯏꯔꯦ! ꯌꯥꯏꯆꯦꯟꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯨꯔꯤꯕ ꯂꯤꯌꯥꯗꯣ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯂꯥꯎꯔꯛꯄꯅꯤ꯫ ꯁꯨꯄꯔꯃꯦꯟ, ꯗ ꯂꯥꯁ ꯁꯟ ꯑꯣꯐ ꯀ꯭ꯔꯤꯞꯇꯟ! ꯂꯥꯎꯔꯤꯕꯗꯨ ꯇꯥꯔꯒ ꯌꯥꯏꯆꯦꯟꯕ ꯈꯖꯤꯛ ꯅꯣꯛꯏ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ꯫ ꯕꯦꯂꯦꯠꯇꯒꯤ ꯒꯥꯔꯤ ꯁꯣ ꯂꯧꯔꯗꯨꯅ ꯂꯤꯌꯥꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯈꯟꯗꯣꯛꯐꯝ ꯈꯪꯗꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯃ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯂꯤꯌꯥꯗꯣ꯫ ꯂꯤꯌꯥꯒꯤ ꯄꯣꯀꯦꯠꯇ ꯀꯟꯅ ꯈꯣꯡꯂꯛꯂꯤꯕ ꯃꯥꯒꯤ ꯐꯣꯟꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯆꯦꯛꯁꯤꯟꯅ ꯐꯣꯟꯗꯨ ꯇꯞꯅ ꯁꯠꯇꯣꯛꯏ꯫ ꯕꯣꯕꯣ ꯑꯣꯏꯔꯝꯃꯤ ꯀꯣꯜ ꯇꯧꯔꯛꯂꯤꯕꯗꯣ꯫ ꯍꯜꯂꯣ ꯇꯥꯃꯣ, ꯀꯅꯥꯅꯣ? ꯌꯥꯏꯆꯦꯟꯕꯔꯣ? ꯃꯥꯅꯦ, ꯑꯩꯅꯦ ꯇꯥꯃꯣ꯫ ꯂꯤꯌꯥꯗ ꯏꯕꯨꯡꯉꯣ, ꯁꯣꯝꯗ ꯁꯨꯇꯤꯡ ꯂꯣꯏꯕꯒꯤ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕꯁꯤꯁꯨ ꯌꯥꯎꯕ ꯆꯠꯇꯦ꯫ ꯔꯨꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯥꯛꯇꯦ ꯍꯥꯏ꯫ ꯀꯗꯥꯏ ꯂꯩꯔꯤꯅꯣ ꯃꯥꯕꯣ? ꯄꯥꯈꯠꯅ ꯍꯪꯖꯔꯛꯂꯤꯕ ꯕꯣꯕꯣꯕꯨ ꯊꯦꯝꯖꯤꯟꯕꯤꯗꯨꯅ ꯌꯥꯏꯆꯦꯟꯕ ꯈꯨꯝꯂꯛꯏ꯫ ꯀꯣꯀꯣꯗ ꯂꯩꯔꯝꯕꯅꯦ ꯇꯥꯃꯣ, ꯑꯩꯒ ꯊꯦꯡꯅꯔꯦ꯫ ꯑꯩ ꯑꯗꯨꯝ ꯌꯨꯝꯐꯥꯎ ꯊꯤꯟꯖꯔꯛꯑꯒꯦ꯫ ꯑꯁ, ꯀꯣꯀꯣꯗ? ꯐꯤꯕꯝꯗꯤ ꯈꯔ ꯐꯖꯔꯝꯃꯅꯤ꯫ ꯐꯔꯦ, ꯑꯩ ꯌꯨꯝꯗ ꯑꯣꯏꯅ ꯉꯥꯏꯔꯝꯃꯒꯦꯀꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄꯗ ꯌꯥꯏꯆꯦꯟꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯒꯥꯔꯤꯒꯤ ꯊꯣꯡꯗꯨ ꯂꯣꯛ ꯇꯧꯕ ꯀꯥꯎꯔꯝꯂ ꯃꯥꯜꯂꯦ꯫ ꯂꯤꯌꯥ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯀꯟꯅ ꯆꯦꯟꯈꯤꯕꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯄꯥꯈꯠꯅ ꯂꯤꯌꯥꯒꯤ ꯃꯅꯤꯡꯗ ꯇꯥꯅꯩ꯫ ꯂꯤꯌꯥ ꯑꯉꯥꯡ ꯃꯆꯥꯅ ꯇꯥꯟꯅꯕꯤ ꯁꯥꯟꯅꯕꯒꯨꯝ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯀꯟꯅ ꯆꯦꯜꯂꯤ꯫ ꯈꯖꯤꯛ ꯆꯦꯜꯂꯝꯃꯒ ꯍꯤꯜꯁ ꯇꯣꯡꯕꯅ ꯃꯈꯣꯡꯗꯨ ꯅꯥꯔꯛꯄꯗꯒꯤ ꯄ꯭ꯔꯞ ꯍꯤꯜꯁꯇꯨ ꯂꯧꯊꯣꯛꯇꯨꯅ ꯀꯟꯅ ꯂꯪꯈꯤꯕꯅꯤ꯫ ꯃꯃꯜ ꯇꯥꯡꯕ ꯖꯤꯃꯤ ꯆꯨꯒꯤ ꯍꯤꯜꯁꯇꯨ ꯇꯥꯟꯖꯥꯗꯨꯗꯗꯤ ꯃꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯌꯦꯠꯄ ꯄꯤꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯌꯥꯏꯆꯦꯟꯕ ꯍꯨꯟꯗꯣꯛꯂꯤꯕ ꯍꯤꯜꯁꯇꯨ ꯑꯃꯨꯛ ꯈꯨꯟꯖꯤꯜꯂꯨꯏ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯡꯗ ꯆꯦꯜꯂꯤꯕ ꯂꯤꯌꯥꯕꯨ ꯇꯥꯞ ꯀꯣꯟꯁꯤꯟꯗꯨꯅ ꯆꯤꯡꯗꯨꯅ ꯑꯃꯨꯛ ꯒꯥꯔꯤ ꯂꯩꯔꯤꯕ ꯔꯣꯝꯗ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯂꯤꯌꯥꯕꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯍꯜꯂꯤ꯫ ꯌꯥꯏꯆꯦꯟꯕ ꯅꯣꯟꯊꯗꯨꯅ ꯂꯤꯌꯥꯒꯤ ꯈꯣꯡꯗꯨ ꯊꯥꯡꯒꯠꯂꯤ, ꯑꯗꯨꯒ ꯃꯥꯒꯤ ꯍꯤꯜꯁꯇꯨ ꯑꯃꯨꯛ ꯇꯣꯡꯁꯤꯟꯕꯤꯔꯛꯏ꯫ ꯍꯤꯜꯁꯀꯤ ꯁ꯭ꯇ꯭ꯔꯦꯞ ꯃꯔꯤꯗꯣ ꯐꯥꯖꯤꯟꯕꯗ ꯉꯧꯔꯕ ꯃꯥꯒꯤ ꯈꯣꯡꯖꯦꯡꯒꯤ ꯎꯟꯁꯥꯗꯣ ꯇꯞꯅ ꯅꯥꯜꯂꯗꯨꯅ ꯁꯣꯟꯖꯈꯤꯕꯅꯤ ꯌꯥꯏꯆꯦꯟꯕꯅ꯫ With heels, you look pretty, even on your worst days. ꯍꯤꯜꯁꯇꯣ ꯇꯣꯡꯁꯤꯟꯕꯤꯕ ꯂꯣꯏꯔꯗꯨꯅ ꯌꯥꯏꯆꯦꯟꯕ ꯃꯃꯥꯏ ꯅꯣꯡꯈꯠꯂꯛꯄꯗ ꯂꯤꯌꯥꯅ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯨꯝ ꯃꯥꯒꯤ ꯋꯥꯔꯧꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯣ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯅꯪꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ, ꯑꯩꯅ ꯏꯕꯨꯡꯃꯛꯅꯤ ꯈꯟꯖꯕ ꯑꯩꯒꯤ ꯑꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯃꯇꯝ ꯈꯔ ꯑꯩꯒ ꯂꯣꯏꯅꯈꯤꯕ, ꯑꯩꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯕ ꯇꯝꯂꯥꯟꯕꯗꯨꯔꯥ?
ꯇꯧꯊꯔꯛꯈꯤꯕꯅꯤ ꯄꯨꯟꯅ ꯋꯥꯍꯩꯁꯤꯡꯗꯣ ꯃꯥꯏꯊꯣꯡꯗ ꯆꯦꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯗꯨꯒ ꯂꯣꯏꯅꯅ ꯌꯥꯏꯆꯦꯟꯕ ꯃꯈꯨꯠꯇꯨ ꯊꯥꯡꯒꯠꯆꯔꯛꯄꯅꯤ ꯑꯗꯨꯕꯨ ꯈꯥꯝꯕ ꯉꯝꯖꯍꯧꯗ꯭ꯔꯦ ꯊꯤꯡꯕ ꯉꯝꯈꯤꯗ꯭ꯔꯦ ꯄꯤꯔꯥꯡꯁꯤꯡꯗꯣ ꯑꯩ ꯌꯥꯏꯆꯦꯟꯕꯅꯤ ꯅꯪꯒꯤ ꯌꯥꯏꯆꯦꯟꯕ ꯅꯪ ꯈꯛꯇꯒꯤ ꯂꯤꯌꯥ ꯅꯣꯛꯊꯣꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯉꯛ ꯐꯠꯐꯠ ꯍꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯪꯁꯤ ꯐꯥꯎ ꯃꯥ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ ꯁꯨ ꯑꯇꯣꯞꯄ ꯃꯪ ꯑꯃ ꯃꯪꯒꯦ ꯆꯠꯂꯣ ꯉꯁꯤ ꯇꯧꯔꯤꯕꯁꯤꯡꯁꯤ ꯍꯌꯦꯡ ꯌꯧꯕꯗ ꯂꯤꯌꯥꯅ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯅꯤꯡꯁꯤꯡꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨ ꯈꯟꯖꯤꯜꯂꯨꯗꯦ ꯌꯥꯏꯆꯦꯟꯕꯗꯤ ꯃꯐꯝ ꯃꯇꯝ ꯈꯟꯗꯅ ꯍꯥꯏꯖꯈꯤꯕꯅꯤ ꯄꯨꯛꯅꯤꯡꯒꯤ ꯑꯁꯦꯡꯕ ꯋꯥꯔꯣꯜꯗꯨ ꯉꯁꯤꯗꯤ ꯌꯦꯡꯊꯣꯛꯂꯨꯕꯗ ꯇꯨꯝꯊꯗꯨꯅ ꯂꯩꯔꯝꯂꯦ ꯃꯍꯥꯛꯇꯤ ꯁꯣꯠꯒꯟ ꯁꯤꯠꯇꯨ ꯌꯥꯏꯆꯦꯟꯕ ꯔꯤꯀ꯭ꯂꯥꯏꯟ ꯇꯧꯗꯨꯅ ꯁꯦꯝꯕꯤꯔꯒ ꯃꯥꯒꯤ ꯕ꯭ꯂꯦꯖꯔꯗꯨꯅ ꯂꯤꯌꯥꯕꯨ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ ꯌꯥꯏꯆꯦꯟꯕ ꯂꯤꯌꯥꯒꯤ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯂꯦ ꯕꯣꯕꯣꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯨꯝꯂꯤꯕ ꯂꯤꯌꯥꯕꯨ ꯌꯥꯏꯆꯦꯟꯕ ꯍꯧꯒꯠꯂꯛꯀꯅꯤ ꯄꯥꯈꯠꯅ ꯇꯞꯅ ꯄꯝꯈꯠꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯕꯤꯔꯛꯏ ꯕꯣꯕꯣꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯇꯨꯃꯤꯟꯅ ꯏꯟꯅꯔꯛꯏ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯂꯗꯨꯅ ꯂꯤꯌꯥꯕꯨ ꯁꯨꯝꯕꯤꯔꯝꯂꯒ ꯌꯥꯏꯆꯦꯟꯕ ꯇꯨꯡ ꯍꯟꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯀꯥꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯕꯨꯡꯉꯣ ꯄꯨꯡꯁꯦ ꯌꯥꯝ ꯊꯦꯡꯉꯤ ꯅꯪ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯔꯣ ꯑꯩ ꯑꯗꯨꯝ ꯁꯦꯟꯅꯍꯧꯔꯒꯦ ꯍꯣꯏ ꯇꯥꯃꯣ ꯊꯥꯡꯅꯤꯡꯗ ꯊꯥꯡꯗꯣꯔꯛꯈꯤꯕ ꯌꯥꯏꯆꯦꯟꯕꯒꯤ ꯈꯣꯡꯊꯥꯡꯅꯤ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯎꯔꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡꯗꯨ ꯃꯤꯠꯃꯥꯡꯗ ꯁꯥꯊꯦꯛ ꯇꯝꯗꯨꯅ ꯁꯥꯟꯅꯔꯛꯂꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯅ ꯀꯔꯝꯕ ꯇꯥꯟꯊꯥꯗ ꯀꯔꯝꯕ ꯁꯥꯊꯦꯛꯄꯨ ꯇꯝꯒꯗꯧꯔꯤꯕꯅꯣ ꯅꯣꯡꯉꯥꯟꯕꯒꯤ ꯅꯨꯃꯤꯠꯇꯨ ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤꯕꯅꯤ ꯀꯣꯀꯣꯗꯒꯤ ꯌꯥꯏꯆꯦꯟꯕꯒ ꯂꯤꯌꯥꯒ ꯊꯣꯛꯈꯤꯕꯒꯤ ꯐꯣꯇꯣꯅ ꯋꯥꯏꯠ ꯆꯥꯏꯔꯝꯃꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯝꯃꯤ ꯌꯥꯏꯆꯦꯟꯕ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯐꯝꯂꯤ ꯌꯦꯡꯂꯤ ꯂꯤꯌꯥ ꯃꯈꯣꯏ ꯑꯅꯤꯒꯤ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯐꯣꯇꯣꯗꯨ ꯏꯔꯤ ꯐꯣꯇꯣꯗꯨꯒꯤ ꯃꯊꯛꯇ ꯂꯤꯌꯥꯒ ꯌꯥꯏꯆꯦꯟꯕꯒꯒꯤ ꯑꯦꯐꯤꯌꯔꯁꯀꯤ ꯃꯇꯥꯡꯗ ꯊꯥꯏꯅꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯣꯇꯣ ꯁ꯭ꯀꯦꯟꯗꯜ ꯊꯣꯛꯈꯤꯕꯗꯨꯁꯨ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯇꯨꯅ ꯂꯤꯌꯥꯒꯤ ꯑꯉꯥꯡꯒꯤ ꯃꯄꯥ ꯌꯥꯏꯆꯦꯟꯕꯔ ꯍꯥꯏꯅ ꯐꯥꯎ ꯏꯔꯤ ꯌꯥꯏꯆꯦꯟꯕ ꯃꯌꯥꯝꯗꯨ ꯄꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯈꯤ ꯄꯨꯠꯇ ꯃꯥꯗ꯭ꯔꯦ ꯊꯣꯛꯂꯤꯕ ꯁ꯭ꯀꯦꯟꯗꯜꯗꯨ ꯀꯣꯀꯣꯒ ꯄꯥꯎ ꯐꯥꯎꯅꯗꯨꯅꯁꯨ ꯃꯄꯥꯟꯗ ꯀꯥꯞꯄ ꯐꯣꯇꯣꯅꯤꯅ ꯃꯈꯣꯏꯅ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯂꯦ ꯄꯄꯔꯥꯖꯤꯗꯤ ꯑꯣꯟꯊꯣꯛꯅ ꯌꯥꯝꯈ꯭ꯔꯦ ꯀꯅꯥꯕꯨ ꯑꯣꯏꯔꯝꯒꯅꯤ ꯈꯔ ꯂꯩꯔꯗꯤ ꯂꯤꯌꯥꯒꯤ ꯃꯨꯚꯤꯗꯨꯁꯨ ꯔꯤꯂꯤꯁ ꯇꯧꯔꯛꯂꯅꯤ ꯌꯥꯏꯆꯦꯟꯕꯁꯨ ꯌꯥꯏ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯗ ꯊꯕꯛ ꯇꯧꯕ ꯍꯧꯔꯕꯅꯤ ꯋꯥꯊꯣꯛ ꯊꯣꯛꯄ ꯑꯐꯕ ꯑꯣꯏꯔꯣꯏ ꯑꯣꯟꯊꯣꯛꯅ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯊꯣꯡꯗꯨ ꯈꯪꯍꯥꯡ ꯍꯥꯡꯗꯣꯔꯛꯏ ꯈꯥꯒꯦꯝꯕ ꯆꯪꯉꯛꯄ ꯎꯕꯗ ꯑꯁꯥ ꯑꯃ ꯎꯔꯛꯏ ꯌꯦꯡꯂꯛꯂꯤꯕ ꯌꯥꯏꯆꯦꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯨ ꯚꯥꯞ ꯇꯥꯔꯗꯨꯅ ꯈꯥꯒꯦꯝꯕ ꯃꯉꯛꯇꯨ ꯈꯖꯤꯛ ꯅꯣꯝꯂꯛꯏ ꯌꯥꯏꯆꯦꯟꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯒꯨꯝ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯌꯥꯏꯆꯦꯟꯕ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯈꯤ ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯐꯤꯡꯅ ꯊꯣꯛꯈꯤꯕ ꯌꯥꯏꯆꯦꯟꯕꯕꯨ ꯈꯥꯒꯦꯝꯕꯅ ꯇꯥꯟꯅꯈꯤ ꯃꯈꯨꯠꯇꯨ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩ ꯂꯤꯌꯥꯗꯣ ꯎꯔꯕꯅꯤ ꯃꯥꯁꯨ ꯊꯣꯛꯂꯤꯕ ꯁ꯭ꯀꯦꯟꯗꯜꯗꯣ ꯃꯪꯂꯤꯕꯗꯣ ꯊꯣꯛꯂꯤꯕ ꯁ꯭ꯀꯦꯟꯗꯜꯗꯨꯒꯤ ꯅꯠꯇꯦ ꯃꯥꯅ ꯉꯔꯥꯡ ꯌꯥꯏꯆꯦꯟꯕ ꯊꯦꯡꯅꯈꯤꯕꯗꯣ ꯃꯪꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯝꯕꯗꯨꯗ ꯏꯀꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯂꯣꯠꯂꯤꯕꯅꯤ ꯏꯍꯦ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯁꯦ ꯍꯦꯡꯑꯣꯚꯔ ꯁꯨꯞꯁꯦ ꯊꯛꯆꯤꯜꯂꯨ ꯑꯗꯨꯒꯅꯦ ꯍꯤꯗꯥꯛꯇꯣ ꯆꯥꯅꯕ ꯀꯣꯛꯇꯨꯗꯤ ꯐꯖꯔꯝꯃꯅꯤꯅꯦ ꯍꯥ ꯕꯣꯕꯣ ꯃꯥꯅ ꯁꯦꯝꯂꯛꯄ ꯁꯨꯞꯇꯨ ꯂꯤꯌꯥꯒꯤ ꯐꯃꯨꯡ ꯅꯥꯀꯟꯒꯤ ꯁꯥꯏꯠ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯁ꯭ꯀꯦꯟꯗꯜꯗꯨꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯡꯗꯣꯛꯄꯩ ꯋꯥꯔꯣꯜ ꯊꯣꯔꯛꯑꯅꯤ ꯌꯥꯝꯅꯕꯨ ꯍꯩꯈ꯭ꯔꯦꯅꯦ ꯏꯔꯤꯕ ꯃꯌꯥꯝꯗꯣ ꯃꯊꯪꯗꯤꯅꯦ ꯐꯤꯜꯝꯒꯤ ꯁꯀ꯭ꯔꯤꯞ ꯑꯣꯏꯅ ꯏꯍꯜꯂꯁꯤ ꯌꯥꯝ ꯐꯥꯎꯅꯤ ꯏꯔꯤꯕ ꯃꯤꯗꯣ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯝꯕ ꯂꯤꯌꯥꯗꯣ ꯅꯣꯡꯈꯠꯂꯛꯏ ꯐꯩꯅ ꯕꯣꯕꯣꯗ ꯌꯦꯡꯂꯛꯏ ꯁꯥꯎꯅ ꯈꯪꯀꯧ ꯀꯧꯔꯛꯏ ꯗꯥ ꯕꯣꯕꯣ ꯀꯩꯗꯧꯔꯦ ꯉꯔꯥꯡ ꯌꯥꯏꯆꯦꯟꯕ ꯂꯥꯛꯑꯝꯃꯦ ꯍꯥꯏꯁꯦ ꯅꯪ ꯀꯩꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯏꯪꯒꯤꯠ ꯃꯆꯦꯠ ꯑꯃ ꯑꯣꯏꯔꯁꯨ ꯄꯤꯔꯛꯄ ꯌꯥꯗ꯭ꯔꯕ ꯑꯩꯗꯤ ꯃꯪꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯩꯔꯤꯅꯤ ꯑꯁ ꯀꯩ ꯁꯦꯔꯥꯟ ꯇꯨꯔꯥꯟꯒ ꯇꯧꯈ꯭ꯔꯖꯥꯠꯅꯣ ꯑꯩꯕꯣ ꯈꯟꯗꯕꯁꯨ ꯌꯥꯗꯕꯅꯤ ꯀꯣꯀꯣꯗꯒꯤ ꯊꯦꯡꯅꯗꯨꯅ ꯄꯨꯔꯛꯄꯅꯦ ꯍꯥꯏꯕꯗꯨꯗ ꯖꯨꯒꯣꯠ ꯆꯥꯕ ꯊꯕꯛꯇꯤ ꯇꯧꯔꯝꯃꯔꯣꯏ ꯈꯜꯂꯤ ꯏꯕꯨꯡꯉꯣꯅ ꯊꯦꯡꯅꯔꯒ ꯄꯨꯔꯛꯏꯗꯣ ꯌꯥꯝ ꯐꯔꯕꯅꯤ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯀꯌꯥꯝ ꯃꯊꯥ ꯁꯥꯏ ꯍꯥ ꯑꯁꯣꯝꯗ ꯁꯤꯟꯕ ꯄꯥꯔꯇꯤꯁꯨ ꯂꯥꯛꯇꯕ ꯅꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩꯇꯕ ꯑꯩꯕꯨ ꯄꯨꯟꯁꯤꯁꯦ ꯈꯤꯇꯪ ꯁꯥꯡꯅꯗꯤ ꯍꯤꯡꯅꯤꯡꯉꯤꯗ ꯏꯕꯦꯝꯃ ꯇꯥꯅꯤꯡꯗꯦ ꯆꯣ ꯃꯤꯅ ꯁꯣꯝꯗ ꯏꯀꯥꯏꯔꯤꯁꯤꯗꯤ ꯀꯩꯝꯇ ꯈꯪꯕꯤꯗꯦꯕ ꯃꯥꯅ ꯐꯔꯛꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯁꯨꯝ ꯉꯥꯡ ꯂꯩꯕ ꯂꯤꯌꯥ ꯃꯃꯥꯏꯗꯣ ꯐꯦꯠ ꯂꯩꯊꯣꯛꯈ꯭ꯔꯒ ꯁꯨꯞꯇꯨ ꯂꯧꯗꯨꯅ ꯊꯛꯏ
khara charamlaga amuk chap lepkhre. Aina somda mi kanamta puningdabai ko chen chelise loina makarem bata halib. Ado mi na sawe haise ma khangdi khangba maliko. Themnabaga tawrido. Amuk sakfamdo khaze khanjilaga liya makha tare. Sawbabudi ngamjadeda sum waraujabani. Bobo kashu khumdana liya gi chairiba kadu loishanbiri. Liya mathanta dumak nganghali. Amukso khanglaw lawra Liya do. Kanam nungshide. Dabu bosuni nungshide amta. Hoi nungsibiranu ko. Nungsidre haidana ato parties amagi manager oihanbiradi onthokna nungai khranida. Ware noi mayamgi marakta chappada. Aine tolop chawbaga amta pamjadre ko. Sauribani haiduna Liya hidak tu charaga mamai leithokduna amuk tumsinnakre. Kaishu hairudre bobo so pothajarasanu khali. Magi aka akum nairiba mood swings to matung innaba hotnabada bobo di awaba amani oiribase. Numidang wairam oiramle. Naitom saba yumduda changla YAICHENBA khara chatlaga manungda amuba machugi thong ama leiribadu hangtoi. Stair ama leiribadu da kumthare. Makhada chamber ama leirame. Mamli ba maraktuda kadugi kachinda phemu setpa nupa ahumdagi na manga leplibadu sa urame. Kadugi masak mawongdagi tongan tana YAICHENBA lepli. Magi Love Lauren gi angoba machugi formal shirt to lituna. Kadugi mayaida nupa ama makhud animak chain punduna thamle. Pirol samata sette subnatagi boxer ama khak sethanduna thame. Charam chadat narba misak amagum sirum narum tauduna leiri. Lamyanba misak ado lamyanbani. YAICHENBA pulliba lamyanbagi mamangda makhutto pocket humjinduna ngahak lepe magi mataudu yengbagum. Tung oirapna khagemba shu leptuna yengle. Ngasidi YAICHENBA bu kanamtana khamba ngamlaroi khangi. Ngasai lambida lakpada gari manungda wari pumba khagembana loina tamkhrabani. Machegi wari su yauna. Madu khanglakpadagi YAICHENBA amukki hena mai haukhai saukhrabani. Litliba furit angobado YAICHENBA kundam lauthokduna pambom phawba takhatli. Yetlomda gas stove macha ama leiribaduda ising khara thangatuna sahalli. Amuk khara chathoklaga nakanda cupboard leiribadudagi boxing glove tu lauthorakduna madusu upsili. Hojik phawba YAICHENBA wa amata ngangde. Lamyanbagi maikai tamna amuk changsile. Lepliba nupa amada ingit tawi. Nupado chinsilakduna lamyanbagi machilda fibuldu namsili. Mathakta black tape namuk napsili. Maduda lamyanbado mamit khangsing singai. Mangda YAICHENBA leptuna leirambaduda mamit mana lauthore. Lauge tawado machin menbana ngamkhidre. YAICHENBA usittaba minok ama nokselamlaga lamyanbabo sen bekta thinbagom boxing thinjilakibani. Hanjin mikup ama phau leptana pukta mok thazinda mok pukchepta mok. Lamyanba chaina aduna mabuk subchinduna khang. Pende maduna su pendre. YAICHENBA boxing glove to amuk lauthokre. Cupboard tagi posak ama lauthore. Lamyanbagi manakta changsile. Lamyanba tawbigano haina haizabagum mangaktu fatfat hairi. YAICHENBA na paribado nail remover tool ni. Kaisu nachungdana chain pulliba makhut yetki khudangdu paraduna YAICHENBA tapna hairakibani. Karamba khutchanano photo kapkibado. Siro Khudombi se natra. Madu haiba loi fatringai khuzindu khangching duna satokibani. Khangba ngamdraduna lamyanba mapi ororo tare. Adobu YAICHENBA kaishu nachungdana amuk khangai hairaki. Sorry. Paparazzi makti nattabanina photo kapasi phone da oina kaplamgani. Adu oiradi khubi oigadabani. Madu hek haiba loibaga khubi gi khujindo amuk khangching duna satoi. Lamyanba chaina khangba ngamda lauge tawbadasu machindu menkhibana madusu ngamhankhidre. Mamai mamit ngaksang ngangsele mapisu leptana tari. YAICHENBA sor fifi kamladuna lamyanbagi mamaido makhutna chaptuna mangonda yenghale. Mina haidro tawganu na haidro. Aina first and last warning haikibado nang kaure.
Tanjaduda gas stove da sahaliba isingdu saraduna brong brong sobagi makhol tare. Yaichenba makhol da nokfet tawreduna ising sahaliba kettle du lawri. Nupibu respect tawni khangdaba mi ushittaba. Wahai singduga loinana ising asabado magi private part da joro joro haitharakibani. Lamyanba maishaduna fring fring chongi khangba ngambagi pangal loikiduna wanthakibani. Madu ubada khagemba pakhatna chinsile lamyanbagi manakta jangsinduna mihul chonglibra haini yeng. Mihul faudi chongli chumna wanthaba khak oiramlani. Makhata na yaichenba kari amuk tawrakani haiba khangde. Masidagi henkrabade afaba oiraklaroi khangduna khagemba magi marupu makhut paiduna khamjile. Yaichenba yar enough. Makhata badi ina phanaba tawrake yari lipo. Phariba khagemba gi makhutto yaichenba nan thoknaba hotnai adubo khagemba na biki de ingit tawduna yaichenba bo mapanda chingthokhanke. Numitto yaichenba mayumda hanjinba ngamkhide. Liya gi yumgi manakta hangat handa gari du thauduna le. Changbadi ngamjade masu leitrabanina liya karibu tawramgani kari fibam dabu leiramgani khanbada masadu leitafam khangde. Numidangi pung 12 baro tashilaklaba phawba yaichenba lambi machi amada gari du khamduna adumak leire. Hello, ida nang kadai leirno? Nang imani yumda lakte na engonda hangaine. Kainu nangbu imagi phone gamta paikhatrabo. Wahai da yaichenba pakhatna magi phone da check tawi. Miss caller me. Ai wakhalam tawringai da khanghodre. Asomda pakhatnari yumdam da thuna chal. Kadai leirno nangbo? Wahang da yaichenba thuna pakhum piba ngamde. Tapna khumlakhe. Liyagi manakta. Yum manakta hai manung chang manati. Pakhum da tabada khagemba oriba pibam do bhav tarame. Itaw pakhatlano kashu tawraroi. Lamyan bado police ta susina krabani. Uncle Sakhen da pau piraga magi pibam do policing da haraga machin loina men krabani. Kashu khanjilurano. Numit kharani sida magi matik chaba punishment soidana phangangani. Hoi pharido. Ashiyum da halagi. Pirakliba khagemba pau du taraga yaichenba su wakhal do ni tare. Madu khanglabanina masuliya gi yumlom da amuktang yinglamlaga mayum da halakhi. Khagemba na haibagum numit khara leiraga lamyanba magi matik chaba punishment phangki. Magi medical license kakhi aduga defamation gi case ta mabu chahi ani jail da leinaba lauthoki. Adubu wahang amade dum thorakli. Masina loirabra kari amuk watli. Loidre. Masidi tangkak amakhaktani yamna watli. Mathangi lakkadawriba tangkak sidana karibu thoklagaba.